Hello kuki mayam. Handak leptana kuki pareng tutharak pase kuki noi kai khallige. Moirang purienda muk tu khare nongini mamang na noina nongmai kap tharak pado. Duga tu bado. Adu loraga amuka muk sek mai ta muk tu re. Adu loraga amuka muk music ambulance ta muk pura ido. Bathel dagi purak pado. Kuki mayam kai khallige comment da hairo ko. Mete ida haurbagi nongini leptana tutharak pado bu 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 launa. Boop 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 launa kai kalige ichinaw mayam siriba kuki mayam do mi nate siriba singdo kuki ngata ni siriba singdo adu kuki noisu siriba mayam do kuki ngata ni siri singdo mi amata jawde siriba singdo kuki ngata ni siri do moidi mi nate aba adu na siri do kuki ni mi nate siwase haige na video se mapani maramdi asi jong hanuba manba asi kuki ni pasina ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥ ꯃꯄꯥ ꯃꯆꯥꯅ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯀꯥꯟꯗ ꯃꯣꯏꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯈꯤꯕ ꯁꯤꯔꯤꯕꯁꯦ ꯃꯩꯇꯩꯅꯤ ꯁꯤꯔꯤꯕꯁꯦ ꯃꯤ ꯅꯠꯇꯦꯅ ꯑꯗꯨꯅ ꯉꯁꯤ ꯑꯩꯅꯁꯨ ꯍꯥꯏꯒꯦꯕ ꯃꯣꯏꯔꯥꯡ ꯄꯨꯔꯦꯟꯗ ꯉꯔꯥꯡ ꯅꯍꯥꯟ ꯀꯨꯀꯤ ꯁꯤꯈꯤꯕꯁꯤꯡꯗꯣ ꯃꯩꯇꯩꯗ ꯑꯦꯇꯦꯛ ꯇꯧ ꯂꯥꯛꯄꯅ ꯃꯩꯇꯩꯗ ꯕꯣꯝ ꯀꯥꯞꯁꯟꯕ ꯅꯣꯡꯃꯩ ꯀꯥꯞꯁꯟꯕꯗ ꯁꯤꯈꯤꯕ ꯀꯨꯀꯤ ꯉꯥꯛꯇꯗꯣ ꯃꯤ ꯅꯠꯇꯦ ꯀꯨꯀꯤꯅꯤ ꯁꯤꯔꯤꯗꯣ ꯑꯗꯨꯒ ꯁꯦꯛꯃꯥꯏꯗ ꯁꯤꯔꯤꯕꯗꯨꯁꯨꯅꯦ ꯃꯤ ꯅꯠꯇꯦ ꯀꯨꯀꯤꯅꯤ ꯁꯤꯔꯤꯕꯗꯣ aduga hojik amukamuk hojik ambulance ta putharakna hojik purai base asi sune kuki ni siri se kuki mi nate khangaba si jong hanu base si sina haiba wari ne ne je hai se ichinaw ma makha ta na yeng minasi tai ye hai lai thodi he to na kang lei pak na yai phare ngasi di kuki ni pada pafum khara pige loina loina nei chinaw mayam khara su noksi adudi yengminarasi no noina kuki singda yamna usitrise karigano maitai noina manipur se kuki noida usitti bai maram do ulage yengu karigi usitri noido ichinaw mayam kuki da maite khoina usitri se karigi no ai adudi moide pakhum pirasi ko hana video ma uthige nama machu what tong na ang tu thấy chết rồi nai tai mata ha mu sa te what nama machu what hujiki lauribo kholaudo aduna kuki gi kanjaba loirabani aduna khoina usitaba adugi pakhum amu yengminasi ko video do ina utlage yengo pu mang hau ke pahung tae pu mang hau ke adugini usitri do noina chingdegi noina sum kaptharakani bom su noina kapakani nongmai su noina kapakani aduga kulenda jobo su noina sum heli hujiki putharai do bethel gini khangeba aduna tabo hujik su tubagi paula I he adu su utla khoro aduni nongmai su noina kapakpa bom su noina kapakpa chingthak gi su noina kapakpa siba su noina sum siba aduna di maite ekhona noide kai usituri ge khangu akhoi lale haijau natragadi lat achau ba malakni aina ui lat achau ba malakni aduda akhoi su sokani adubo noidi yam thila sokani landi yang wali to lan achau ba yang wali thola khega ba adugai duga kuki su sini maite su sini nang na hari bado maite ne he na sini hari bado noigi phumpham leitana tawriba mato mayam do kawrabo aduga
ngarang nahan su moirang puren da su tau khare adugai asomda sekmai rom da su to amuka mu ngarang nahan amani ken khare hujik mu ken bagi puthara pagi video utli do bethel gi do ado hujik su paw lai ken tha khare na ado masing se kanana hela ige meitai ni meitai akhoi se khangaba meitai meitai athoba myam lei ri do noi gumba kuki minai noi gumba sidi ko mahik nei badu ai nei gini akhoi meitai athoba myam sina aduga khangada ba amna noina meitai haba meitai se minung si chawa meitai ni aduga meitai da singnar abadi lemna thade abase si madi kawganu khudam sum yam phangabani noi sum haurakpa noi sum siba noi na sum kapakpa noi sum siba khudam sum yam phangabani ba adu ngasi siri do siriba putharei bado mi nate siri do kuki ni kuki siri do mi nate kuki ni kuki karam tauri nang na mamang da hai giba wafam ne na zo hai do sing chanba mapa masa chatpa kanda siba matamda noina tamthina hat khiba matamda nang na hai wa hai do aram bai gi CID oirame siri do mi nate mitai ne nang na hai giba do ado nan moirang puren da siri badu su mi nate kuki ni sekmai da siri badu su mi nate kuki ni hojik puthara ibado ambulance da adu su mi nate kuki ni bethel da siri do kuki ni kuki mi amata jaw de siri sing do nang na haiba wari ne ngasi nang da hairi base ado kuki noi da aina haiga da badi maitai da singna di na thwai mangani maitai da singna di mafam marang khangdana hum kulen da hum yauta ba asi wafam se haige aduga special oina na haidir base kuki singi channel da arambai da wild animal haiba gumba adui masagi kuki singdana rainbow haiba gumba ha ado rainbow mayam duni mirang makon da mirang maina janna lebodo adumaina jali do spider khangba noina rainbow riba mayam do aduni kulen da joribodo wild animal haina noina arambai da haibado ado arambai do noina kyamong mati ki haibado noina sana khangu wajam ngangoroge kana de kuki jingda ina haiga da badi ngarang han si gibado mi amata nate kuki ngata ni siribado si wase haige na ngasi nangi pa kumpiram ngena isi video se sekpani ado nang na haiba video clip to hapake khalamba ado haptare kaigino du hapatalle aduna ngasi video se matang se loi sanjare channel mayam hojai degi pari mom channel na video se ga soirani yaur so ngakpi hoina yengbiri ba mayam pona ma pui kai khum nazari aduga mayam puna mu su request tawjari soirani yaur so ngakpi hoina adugi mayam gi nungsirba comment su soidana thada biramu ngasi gi di matang se loi sanjare budo pakhang mana yai phare kanglei pakna yai phare handak leptana kuki paring paring sidharak pase wakhan gase nungai khalai kuki noidi kamai tauri maitai da hauru bagi maitai na paukhum pirak pase noi thamoi do nungai ba phau baro asi hangyai na kuki singi tamakta especially video ama semak pani handak nongini leptana kuki manam tutharakpa mayam se kari khange asi wase hangyai na video se semai ba ado bye bye kuki mayam mathang amuka muk kuki mayam kien gi bagi kuki mayam kulen yo bagi video amuk semake kuki singi tamakta aduga noina wild animal arambai ka haibado ado wild animal ga yam singnaruno ko machi singdano wairak pada mafam marang khangjaroi hai aina ne adu moida noida haibiram de khangini aina haibi balakpani handak nongni leptana kuki mayam tutharak pase noi kai khange aina bye bye kuki mayam